Akaswani Imphal, Wahengbam Washington Pau Pajeri, Ahanbada, Maruiba Pau. Manipuri yauna lebaki tongan mamapam kaya dengasi, atau basingi numit ki palan thoram pangthok naki. Raja sida shanti amasung tangdu laitaba pibam porak na bai koi punna khwana minarasi haina, Rajapal Anusuya Uike na haidi. Mukhyamantri Nongthombam Biren Singh na haidi, atau basingi numit amadi ningtam numit kamari lainana, school college singda drama saireng tiba sangdam nambasingba pangthokpana, haugalak liba mirolda leibak ningbagi wakalon pokhan baga loinana, apun bagi saktam sagat pada mateng oigani. Imphal West amasung Imphal East jilada hayang ayuk pung mangadagi numidang waidam pung taruk phawa curfew komthokani amasung leibak asigi miyamda maleibak ningbagi wakalon chelhannaba campaign Har Ghar Tiranga ngasidagi haukhre. Manipuri yauna leibaki tongan mamapam kaya dengasi atau basingi numit ki palan thoram pangthok naki. Numit asida miyamna Manipur gining tambangak na bagi damak thawai na ponthapi khabar singi maphamda haika lekat tamduna ikai khumna ba udli. Ayuk angan bada Imphal shohor gi maruai belambi singda Prabhat Pheri chatki. Mukhyamantri Nongthombam Biren Singh na lusingduna ngasi ayuk miyamna Imphal gi hisam yaisam patta laiba Bir Tikendraji ki samadhida gan salute piduna made haika lekat tamduna mahaki maphamda ikai khumna ba udki. Tungda Imphal ki Palace compound laiba Thangal General ki khubam dasu gan salute pi khi amadi haika lekat tamduna ikai khumna ba udki. Mapung oiba thoram Imphal gi Bir Tikendrajit Park ta leiba phaida pungda ngasi nungtil pangthokhi. Thoram duda Rajapal Anusuya Uike amadi Mukhyamantri Nongthombam Biren Singh na lusingduna miyamna athauba singi maphamda laisu katunai kai khumna ba utki. Thoram duda wangang bada Rajapal na hai August 13 yasi Manipur gi itihas ki yamna maruoiraba numit amani. Bir Tikendrajit na kathokhiba duna Bharat ki ningtambagi andolonda inot amapiki. Mang na hai Haujiki matamgi mirolna thauna pharaba thauba singadugi maphamda ikai khumnaba utpaga loinana aikhoina ima leibaki damak kathokpagi wakalon hena chechilhanba tai mangna hai Manipur gi chaukhatnabagi lamda hena khongjel yangsil hannaba honabaga loinana leibak asigi shakti hengat hannaba honaba haibasi aikhoigi mapungaiba thokdangni Raija sida shanti amasung tangdu leitaba phibam poraknaba aikhoi punna honaminarasi hainasu Rajapal na haiki आज के दिन आप सब लोग भी इस बात का संकल्प लेना चाहिए कि हम हमारे प्रदेश में प्रेम शांति सहिष्णुता और आपसी समझ के साथ हम वर्षों से जिस तरीके से हम रह रहे थे उसी तरह से फिर से हमारी वो तमाम जो सद्भावना भाईचारे की भावना फिर से वापिस आ जाए यही मैं आप सब लोगों से अपेक्षा करती हूँ। आइए हम एक बेहतर समृद्ध शांतिपूर्ण सह अस्तित्व के भाव वाले मणिपुर प्रदेश के लिए प्रयास करें। Thauramduda wangangbada Mukhyamantri Nongthombam Biren hai Mikhaapona hingbadagi thawai thabana hena phai haiduna sakti lairaba British ka mayok nakiba ipa ipu singadugi thauna lingjel laibak kidamak kathokpagi gunna dubu ngasi aikhoina ningsingnari Ningtam numit amadi athauba singi numit ka mari leinana school college singda drama sanahanba amadi saireng thibana singba thauram sing pangthokpana haurak liba mirolda leibak ningbagi wakalon sagatpa amadi apunbagi saktam porakpada sauna mateng oigani hayaduna asigumba thaurang lokhatnabasu mahakna mari leinaba singda apil tawki Raija sida leiriba tongan ba kanglup singna punna amatoina nungsi janana leiminarasi hainasu Mukhyamantri na makhataki British ki mayuk ta amon lal horror hebdo madi mota British na Manipur gi ningkha tambabu ikai khunaraga thangani hairadi soi hairadi ai lal horoi natragadi madu su ibanga moina sigi ani sema deny to yung kaya da marin leigraba kaya da marama majati gi damakta kaya yamna courage leina fight to be maras aduna aina mayamna thamjani se noma pokoni koi noma noina sigida bangapeni adugo ikoi na hingeda samaj tugi leibak tugi
ꯃꯤꯌꯥꯝꯗꯨꯒꯤ ꯀꯔꯤ ꯇꯧꯔꯝꯕꯒꯦ ꯑꯐꯕ ꯍꯥꯏꯕ ꯈꯨꯗꯝ ꯑꯃꯃꯝ ꯊꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯣꯛꯄꯅꯦꯅ ꯂꯧꯏ ꯊꯧꯔꯝꯗꯨꯗ ꯔꯥꯏꯖꯒꯤ ꯃꯟꯇ꯭ꯔꯤꯁꯤꯡ MLAꯁꯤꯡ ꯁꯤꯚꯤꯜ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯔꯥꯏꯖꯄꯥꯜ ꯑꯃꯗꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯅ ꯂꯨꯆꯤꯡꯗꯨꯅ ꯃꯤꯌꯥꯝꯅ ꯏꯝꯐꯥꯜꯒꯤ ꯑꯩꯇꯤꯍꯥꯁꯤक ꯑꯣꯏꯕ ꯀꯪꯂꯥꯗ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ Manipur Pradesh Congress Committee MPCC nasu ngasi athaubasingi numit palan thoram Imphal gi BT Road leba Congress Bhavan da pangthokhi thoramadda MPCC gi President K Megachandra yauna dol gi lusingba singa madi karmi singna athaubasingi maphamda laisu katunai kai khumna bo utkhi thoramdu wangang bada Sri Megachandra na hai Leibak asi ngakna nabgi damakta mipung khudimak adigumba thauna phana lantheng nakhibagi wakhallo do ngasi adumak iramdamgi praja punamagna leiri loinana lebaki damak khanba amasung kathokpasina aikhoi tangai phadana mipung khudimak haujiki mirona amasung tunggi mirol singna lebak ningbagi wakhalon kathokpagi wakhalon sing ase masi mipung khudimakna leigedabani amasung masigi asunglaba athauba singi numit asida Santi Paujel Pizeri Raija sigi tongan bajila sing dasu ngasi sarkar amadi tongan balup sing na sinduna athauba singi numit palan thoram pangthok nakhi none jila da ngasi ahan boina athauba singi numit palan thoram pangthokhi United Naga Council UNC gi lamjing makhada Civil Society Organization singi lusingba sing na sungasi athauba singi numit palan thoram pangthoktuna mayang khangda leiba Thangal General Ecological Park da General Thangal amasung Sarai Thangal gi mafamda laisu katunai kai khumnaba utkhi thoramduda UNC gi President NG Lorho Naga People's Organization gi President Solomon Ero Naga Women's Union gi President Asa Ungnam amadi All Naga Students Association Manipur gi President Luikang Luksen na singba yauna Naga gi tongan balup sing amadi Mahairoi lup sing na saruk yakhi North Imphal Development and the Sporting Union Nepsu Luangsangba Makhalai kai na sindu nangasi khulasida leiba panthoibi sanglenda thauba singi numit palan tawkhre thoramdeda tongan ba yelho phurup singi miyoi sing amadi khulgi miyamna athauba singi maphamda hikat laikat tamdunai kai khumna ba utkhi handaki rang asida leikidraba singi maphamda kai khumna ba utpa amadi awabo phongdok poina minute ani sutumina leikhi Manipur gi wangmada sungasi ningtam landa thawai kat khraba thauba singi maphamda haikat laikat tamdunai kai khumnaba utpaga loinena numit asigi palan thoram pangthoknakhi Akashbani Imphal na athauba singi numit palan thoram gi akhanaba pawgi saktam haujik ngahaki matung pung 8 yankhaida Kangla amasung Sangai channel animakta sandokani tabiriba pawasi Akashbani Imphal dagini Imphal West amasung Imphal East jilada hayang ayuk pung 5 dagi numidang wairam pung 3 phawa curfew komthokani Thobal jilada hayang ayuk pung 5 dagi numidang pung 9 phawa aduga Kaksing amasung Bishnupur jilada na ayuk pung 5 dagi numidang wairam pung 5 phawa curfew komthokani Tha sigi tarama thoidagi District Hospital Tamenglongda numit humni chumna chatharakhiba Surgical Outreach Mission Camp ngasi loisin khrai Camp adu District Hospital Tamenglongna Imphal gi Jenims Hospital ga khusamna duna sinkhibani Camp asigi matangda aikoi gi Tamenglong paumi ringbang kamai gi paudam ama District Hospital Tamenglong na sinduna numit humnigi free surgical outreach mission camp mai pak na ngasi loisin kre 11 August dagi hokhiba free surgical camp aduda anaba kuntrani thoibu surgery tawki madugi manungda taratereti cholecystectomy gallstone lothopani surgical camp aduda Jenims dagi Dr. Marie Laki Ras Medicity amadi District Hospital Sandel dagi amamam Laki atay Dr. Singna District Hospital Tamenglong dagini Madrasa Raujatas Salihat Bengun gi area da CRPC gi dhara cha manipu mari gi makhada athingba thamlakpadu court ki hukum amana lokthokre Madrasa si mahausagum chalaibada miyamna mateng pangbinaba Madrasa Raujatas Salihat ki cherol amana hairi Tha sigi mangada kwaktada miyoi ahum tamthina halamba thodok aduga mari leinana MLA Karam Syamna laikhidraba imung manungi miyoi singa unakre Sri Syamna thodok adugi matangda awaba phongdok pagaloinana mihat adubu kanna yaning dabasu phongdokli
नोंपोक सेंगमाई पुलिस स्टेशन कोनबा एस इलिम्फाई खुलगी लबुक अमदगी ngarang नुपागी असीब हक्चांग अमा फंगले नोंपोक सेंगमाई पुलिस की चेरोल अमना हाई हक्चांग अदु मैना का हेना चाखिबदगी मसक खंगबा ngamdre हक्चांग अदु पोस्टमार्टम तौरब तुंगदा जेनिम्स की मोक्ता लैरी अमरोमदा मे मंगादा निंगेल तबुल खुलगी IVR दगी फंगखिबा नुपागी असीब हक्चांग अनिसु पोस्टमार्टम तौरब तुंगदा जेनिम्स की मोक्ता लैरी हक्चांग सिंग अछि नुमित 15 गी मनुंगदा मसक ताकतुना लौरनबा चेरोल अदुना हाइरी आकाशवाणी इम्फाल दगी पाउ ताबिरी लैबाक असिगी मियामदा मरिबाक निंबगी वाखलोल चेलहन्नबा कैंपेन हर घर तिरंगा ngasi हौदोखरे ngasi dagi hauraga August 15 ningtam numit phawba pangthokadaba campaign nasida mipum khudingmakna saruk yabinaba Pradhan Mantri Narendra Modi na appeal tauri miyamna masu ohomgi phiral ga loinana namba makhoigi photo sing harghartiranga.com da thagalaknabasu mahangna hairi Pradhan Mantri na hai masu ohomgi phiral na ningtamba masung leibaki apunba saktam gi wakhalona du udlei mahangna hai Bharat macha khudingmakna masu ohomgi phiralga pungning yoiba mari leinai amasung masina laibak asigi saukhatnaba thabak paikhatpadasu pungning thawatli haujik phawbada mioi koti ama lakh kunthra henbana masu ohomgi phiralga loinana namba makhoigi selfie sing thagatnarakle Pradhan Mantri na miyamda makhoigi social media account ki DP sing har ghar tiranga ihogi wakhalonda onthoknabasu hairi Ningtam numit palan pangthokpa oina yumda masu ohomgi phiral paihannabsu Pradhan Mantri na hairi Pradhan Mantri Narendra Modi na lusingdona tha sigi tara mangada ऐतिहासिक oiraba Delhi gi Lal Kila da humbutra taret suba ningtam numit palan thoram pangthokani mahangna jati gi phiral paihanduna Lal Kila gi phambak-tagi leibak ki miyamda wangangani Lesingani kunathogi Mars 12 da Gujarat ki Ahmedabad ta leiba Sabarmati Ashramda Pradhan Mantri na haudokhiba Azadi ka Amrit Mahotsav palan thoramsu kumsi chahigi ningtam numit palan ga loinana loisingani kumsi chahigi ningtam numit palan thorongi full dress rehearsal ngasi Lal Kila da pangthokhi Ningtam numit palan ga loinana anauba thorang kaya chu paikhali mamang chahiga yengnabada handaki palan thoram asidadi atithi gi masing ka hena yaunaba barton tawkhre tongan ba sinphamgi miyoi lising ama chanipal lomsu akhanaba atithi oina barton tawri janna bhagidari gi sarkar gi mityeng adugi matungina masi paikhatpani akhanaba atithi singasigi manungda khul chatruk humpu henbagi sarpanch summary hena farmers producer organizations scheme gi miyoi chani yankai Pradhan Mantri Kisan Samman Nidhi scheme amadi Pradhan Mantri Kaushal Vikas Yojana gi miyoi yankai anauba sangsad ki building yauna Central Vista gi Shram Yoga gi miyoi yankai yauri Kendra ki Griha amasung Cooperation Mantri Amit Shah na Gujarat ki Mukhyamantri Bhupendra Patel ga loinana ngasi Ahmedabad ta Tiranga Yatra lamthakhi Yatra asi Meri Miti Mera Desh campaign ki sarak amoina sinbani thoramduda wangang mada Sri Shahana hai aikhoigi ningtam lanmi singna loramba thodang singtha ningai oiba thodang kaya adubu ningsingba amadi laibak asigina harol singda marebak ningbagi wakhalon pokhanabagi damak Meri Miti Mera Desh campaign asi pangthokpani Sri Shahana hai Bharat na hujik Amrit Kal gi maikai de changchilakli amasung Bharat pu chawkhatpa amadi maromdom lepsaba ngamba laibak ama ohennaba honabada miyamna saruk yabinabasu appeal tauri aroibada maroiba pau amukhana Manipur yauna leibak ki tongan mafam kaya dangasi athoba singi numit ki palan thoram pangthoknaki Raija sida shanti amasung tangdu leitaba phibam poraknaba aikhoi punna honaminasi haina Raijapal Anusuya Uike na hairi Mukhyamantri Nongthombam Biren Singh na hairi athoba singi numit amadi ningtam numit ka mari leinana school college singda drama saireng thiba changdam nabana singba pangthokpana hagol lakliba mirol da lebak ningbagi wakhalon pokhan baga loinana apunbagi saktam sagat pada mateng oigani Imphal West amasung Imphal jila da hayang ayuk pung 5 dagi numidang wairam pung 6 phawa curfew komtokani amasung laibak asigi miyamda maribak ningbagi wakhalon chelhannaba campaign har ghar tiranga ngasi dagi haukhre Paulo Jere